Ma'am Punopu, Singing Tree Sigi, like Basida, Mugahan Taram Oxeri. When I was luxury say, Ma'am Hiroki's high wedding and Sisako. Hirok part 1. Hirok part 1, Dani. Although Ma'am da, Nasi, Akanana, Singing Tree Sinakari, the Makta, of Hamasida luxury no high targadi. Ma'am Iribak Ifrup Iramdam, Nak Nanava, Hotnarkumatanda. Like Tiba Todokagi. Like Kidraba Singdi, Lay Gido Lai Tongduna Kiba, Mayamna, Makoibo Tobani, Haitana, Lautopa, Aduga, Yumanunda Su, Angam Matin Pamagi, Sanabiram Dam Sida Lady. Adubu Ifuru Jati, Iramdam, Sibu Kanana Honaru Matamda, Tengbang Pang Kiba, Aduga, Tengbang Pangling, a Cherakta, Soktuna Laybadagi, Kanamta, Mijing Zambida, Simadi, Quina Pau, Hectazaru Matam the Su. Tamoy se Kaiba Haitare. I don't see symmetry in Laxariba, Quigi Laxariba, Mafam, see Sangai, see Kameloki, Todokta, February Tantra, Mangaginico, Kameloki, Todokta, Sokiba, Adumba, Inao Magi, Yumdani, Mayamka. See that lady, but see, Inao Siki, Mayum Nimhaki, Maming see, Mayam Damtang intro Tozage, Moyang Tem Noxa, Maki Yumnico. Mayang Tenok Sagi Yumni, Aduga, Mayamna, Lake Matumda, Aduma Togi, Mintol Pibagi Janabi, Dum Lake, Manipura, Aduga, Hingliba Sing Sigida Makadi, a Tobagi Mintol, Pam Tok the Ra, Hibasisu, Nasi Sing Tracy, my Kadagi, Nasi program, Sigi Kudong Savalo Zaraga, Mayang from the Wahang Sisu Hangzari. Agi, in our Sigi, Apokpa Madi, Apokpi, Lady. Apopasu Kona Mayamanda Saktaksage, Apopagi Maming Si, Moyang Tem Ibomsa, Sida May the Pambiriba, Angoba Litlaga, Pambiriba Sina, now Sigi, Apopani Hazage, Aduga Somda, Labiri by now, Soga Labiri by now, Sida Ladico, Moyang Tem Nauza, Maki Konda, Lapna Kapapa, no Maruna, Pan Bani Haina, Equina Tai. Aduna Mahaki Kongi film say, Mamosi, Saruze, Pungsai, Canicole, Sarugi film to something in Hanzage. Sidalay, couldn't be timber of the Saru Pado, Kai Pado, Kuning Mapa. Okay, another, okay, Sile size, Maruna Panda. Soap. Sinico. Aduga, Maggie now Siki, a pork pina, Sidalay, Pamaga. We took the Quiggy, hanging on Sutton Hangnaga High Tare, we told him Kanga Vida, we charge in a tow, Sibu, Haisna, Kalimatono, Haidanapa. Ima, Kaina Hanbi, Imagi, Imana Sita, take Tadon lady. Ima charge a lady Tabanati, Kana lady city. Pabanga Mina, like Capigano. Capigano. Ima Capigano, a Quina Laxaris, Imabu, Imadi, Ita Mayami Sevatoba, Mayami Tawangamba, Isapu Haidana, Imabu Puming Tower Palaxavanevoko, Imana Kaptargadima, a Towa Popi Mayam say, Koshu Isagi, the Maktasumana Kappa, and Niduna, Equata Tador had like Pazana Graniva, and Imada Hajaning was Ima Capigano, Tonali Bio, do Itasi de Quimayam Sandana, lying a lawyer. Natra, Hosisuras Medicina. Ras Medicity Chile, Cosida, Ras Medicitina Su, Adum Hosixiel, Tangana, lying Birangani Hana Calico. Ah, Ado Imunumundi, Itas in a Suangam Mating Pang by Mahoishola Avanina, Mahana Pangambadu, Hosi Warak Padagi, Imungs Awapim, the lady, Hibagiwani, Adoima, Kahena Kung, Tang Baya Dragasu, Tawai Maktima, saying a harbada. Sembi Mapuna Zambi, but the Gimagi Manakta, Muhana lady, take now. Imado Capigan Hajabanida, I Sasi, some of the ways has a Gekwa, Duga, Sasi Su, Tona Hapoina, some Wahangpa, many Tozaraga, Nasi programs, solutions like Goima. I get, now, 1, 2, 3. Yes. Oh. Mayam, a video mangda, Uhanjariba, a now see a queen of so Hodropada, when intro Tozabado, February Tantra Mangada, Kameloki, Lagotiva Todok, the Mazi Lapna, Koi Kunga passing him a thing, Pang Dona Lady High, Pang Dona Lady and Cheresida, Lapna Koi
ꯀꯥꯞꯄꯛꯄ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯄꯥꯟꯕꯗꯒꯤꯀꯣ ꯈꯣꯡ ꯁꯔꯨꯛꯁꯤꯗ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯦ ꯌꯣꯠ ꯐꯨꯝꯃꯒ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯆꯥ ꯍꯥꯏꯕꯅꯤꯀꯣ ꯅꯥꯎꯆꯥ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ 12ꯃꯨꯛ ꯆꯪꯉꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯣ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯗꯤ ꯏꯆꯥꯁꯨ ꯌꯥꯎꯔꯝꯈꯤꯔꯣꯏ ꯐꯥꯒꯤꯁꯨ ꯁꯨꯝ ꯈꯔ ꯌꯥꯎꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯂꯩꯕ꯭ꯔꯣ ꯅꯥꯎꯆꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯤ ꯁꯥꯏꯒꯗꯤ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯁꯥꯏꯒꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯏꯁꯥꯒꯤ ꯁꯤ ꯐꯤꯕꯝꯁꯤ ꯎꯕꯗꯩ ꯊꯥꯗꯣꯛꯑ ꯆꯠꯈꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯝꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯟꯅꯗꯒꯤ ꯊꯝꯗ꯭ꯔꯤ ꯊꯥꯗꯣꯛꯑ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈꯤꯕꯗꯩ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯨꯝ ꯆꯠꯂꯒ ꯂꯥꯏꯚ ꯊꯥꯔꯨꯒꯦ ꯇꯧꯕꯅꯤ ꯁꯥꯎꯋꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣꯅ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯃꯅꯥꯛ ꯂꯥꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯨꯕ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯅꯥꯎꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯁꯤꯟꯖꯔꯨꯔꯒ ꯍꯧꯖꯤꯛ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯇꯇꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯁꯥꯗ ꯁꯨꯝ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯡꯒꯣꯟ ꯃꯆꯤꯁꯤꯗ ꯁꯨꯝ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡꯐꯥꯎ ꯁꯨꯝ ꯂꯦꯟꯅ ꯁꯨꯝ ꯆꯠꯈꯤꯕꯁꯤꯅ ꯏꯁꯥꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯗꯤ ꯁꯥꯒꯣꯟꯗꯅ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯋꯥꯈꯜꯒꯗꯤ ꯐꯥꯎꯔꯛꯏ ꯁꯨꯝ ꯐꯝꯅ ꯈꯔꯗꯤ ꯌꯥꯝ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯨꯔꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒꯀꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒ ꯍꯥꯏꯗꯤ ꯄꯥꯡꯉꯛꯇꯕꯗꯤ ꯅꯠꯇꯦ ꯄꯥꯡꯉꯒꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈꯔ ꯑꯃꯅꯁꯨꯀꯣ ꯄꯥꯡꯉꯛꯇꯕ ꯈꯔ ꯍꯥꯏꯗꯤ ꯍꯣꯏ ꯄꯥꯡꯕꯤꯔꯛꯇꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯒꯅꯦꯕ ꯍꯣꯏ ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯋꯦꯕ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯅꯦꯕ ꯑꯩꯅ ꯆꯠꯂꯨꯔꯤꯁꯤꯁꯨ ꯏꯁꯥ ꯏꯊꯣꯡꯇꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯥꯎꯆꯥꯒꯤ ꯌꯨꯝꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯪꯕꯤꯔꯛꯄ ꯌꯥꯎꯔꯤꯀꯣ ꯌꯨꯝꯁꯤ ꯆꯞ ꯆꯥꯅ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯀꯗꯥꯏꯗꯅꯣ ꯑꯦꯗ꯭ꯔꯦꯁꯁꯦ ꯍꯥꯏꯕꯁꯦ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯎꯃꯪ ꯂꯩꯀꯣꯜ ꯃꯅꯤꯡ ꯂꯩꯔꯛ ꯑꯗꯣ ꯅꯥꯎꯆꯥꯒꯤ ꯃꯤꯡ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯁꯣꯛꯈꯤꯕ ꯑꯊꯧꯕꯗꯨꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟꯁꯦ ꯅꯥꯎꯆꯥ ꯃꯌꯥꯝꯅꯕꯨꯗꯤ ꯅꯨꯡꯁꯤꯗꯅ ꯄꯤꯕꯤꯕꯅꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯥꯎꯆꯥꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯨꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯅ ꯂꯩꯕ ꯑꯊꯧꯕ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯅꯥꯎꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯅꯤꯡꯉꯤꯁꯦꯀꯣ ꯑꯩ ꯏꯅꯥꯎꯁꯤꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯁꯤꯡꯖꯃꯩ 360ꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯖꯔꯝꯒꯦꯕꯀꯣ ꯑꯗꯨꯒ ꯃꯇꯦꯡꯁꯤꯒꯤ ꯃꯊꯛꯇ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯨꯕꯗꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯏꯁꯥꯗ ꯁꯣꯏ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯁꯤꯡꯖꯃꯩ 360 ꯇꯤꯝ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯏꯅꯥꯎꯒꯤ ꯑꯅꯥꯕ ꯍꯪꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯇꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯁꯦ ꯋꯥꯈꯜꯗꯗꯤ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝ ꯋꯥꯈꯜꯗꯁꯨ ꯈꯤꯇꯪ ꯌꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯍꯣꯏ ꯑꯗꯣ ꯈꯣꯡꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖ ꯃꯦꯗꯤꯁꯤꯟꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯁꯦ ꯔꯤꯀቨꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀꯗꯤ ꯆꯪꯅꯤ ꯀꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯏ ꯊꯥ 2 ꯂꯩꯔꯒ ꯁꯤ ꯌꯣꯠꯁꯤ ꯂꯧꯊꯣꯛꯑꯒ ꯃꯑꯣꯡ ꯌꯦꯡꯁꯦꯅꯗꯤ ꯍꯥꯏ ꯌꯥꯔꯒꯅ ꯌꯣꯠ ꯐꯨꯝꯗꯕꯒꯤꯁꯨ ꯆꯥꯟꯁ ꯋꯥꯡꯉꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯑꯗꯨꯗꯤ ꯁꯤꯒꯤ ꯌꯣꯠꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯈꯪꯒꯅꯤ ꯍꯥꯏ ꯑꯗꯣ ꯁꯦꯜꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯜ ꯅꯥꯎꯆꯥꯗꯒꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯪꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕ꯭ꯔꯥ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯗꯨꯝ ꯂꯥꯌꯦꯡꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐ꯭ꯔꯤꯅꯦ ꯁꯤꯗꯤ ꯐ꯭ꯔꯤ ꯑꯗꯨꯝ ꯑꯣꯏ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜ ꯐ꯭ꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯅꯁꯨ ꯅꯥꯎꯆꯥꯅ ꯍꯣꯠꯅꯖꯔꯨꯕ ꯀꯠꯊꯣꯛꯂꯨꯕ ꯑꯗꯨꯕꯨ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯕ ꯑꯣꯏꯅ ꯁꯛꯈꯪꯕ ꯑꯣꯏꯅ ꯂꯦꯝꯅꯒ ꯂꯥꯌꯦꯡꯕꯤꯔꯛꯄꯁꯦ ꯁꯤꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯗꯇꯒ ꯄꯣꯊꯥꯔꯤꯉꯩꯗ ꯑꯩꯅꯒ ꯇꯧꯖꯔꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏ ꯇꯥꯔꯗꯤ ꯈꯨꯠ ꯊꯥꯡꯒꯠꯂꯗꯕ ꯐꯤꯕꯝꯅꯤ ꯅꯠꯇ꯭ꯔꯥꯅꯦ ꯁꯦꯜ ꯌꯥꯝ ꯆꯪꯕꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯅꯒ ꯂꯦꯝꯅꯒ ꯂꯥꯌꯦꯡꯕꯤꯕꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯃꯣꯏꯅ
ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯑꯩꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯇꯧꯔꯝꯕꯗꯤ ꯉꯝꯃꯔꯣꯏꯕ ꯁꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯣꯜ ꯌꯣꯜꯂꯁꯨ ꯌꯣꯟꯒꯁꯨ ꯌꯣꯟꯐꯝ ꯂꯩꯔꯣꯏ ꯏꯁꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯅꯤꯡꯉꯝꯗꯕꯁꯤ ꯀꯔꯤꯅ ꯑꯣꯏ ꯁꯤꯒꯤ ꯈꯣꯡ ꯁꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯉꯝꯗꯕ ꯑꯣꯏꯕ꯭ꯔꯥ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯤꯡꯉꯝꯗꯕ ꯀꯔꯤꯒꯗꯤ ꯂꯩꯒꯦ ꯅꯤꯡꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯪꯕ ꯈꯣꯠꯄ ꯂꯥꯛꯄꯤꯕꯁꯦ ꯂꯥꯛꯄꯤꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯪꯕ ꯈꯣꯠꯄ ꯂꯥꯛꯄꯤꯕꯁꯦ ꯑꯗꯨꯝ ꯍꯔꯥꯎꯖꯩꯑꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯕꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯕꯅꯦꯕ ꯁꯤꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯉꯁꯥꯏꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯁꯨꯀꯣ ꯍꯣꯏ 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 ꯑꯗꯨꯝ ꯍꯪꯕ ꯈꯣꯠꯄ ꯂꯥꯛꯄꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯤꯗꯣ ꯑꯗꯣ ꯈꯣꯡꯁꯤꯗꯤ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀ ꯏꯁꯇꯦꯟꯒ ꯍꯥꯞꯄꯁꯦ ꯅꯥꯎꯆꯥ ꯇꯨꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯨꯝꯕꯁꯤꯗꯤ ꯆꯦꯞꯄꯒ ꯇꯨꯝꯕ꯭ꯔꯥ ꯂꯣꯡꯉ ꯇꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗꯒꯗꯤ ꯇꯨꯝꯃꯤ ꯑꯗꯨꯝ ꯂꯣꯡꯉ ꯇꯨꯝꯃꯦ ꯂꯣꯡꯉ ꯑꯗꯨꯝ ꯆꯦꯞꯄ ꯇꯨꯝꯃꯦ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯊꯥꯡꯕ ꯌꯥꯗꯦ ꯑꯗꯣ ꯆꯤꯛ 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 ꯂꯥꯎꯕ ꯈꯣꯠꯄ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯗꯤ ꯐꯥꯎꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯇꯨꯝꯕꯗ ꯈꯣꯠꯄꯗ ꯁꯤ ꯌꯣꯠꯁꯤꯅ ꯐꯤꯗ ꯀꯩꯗ ꯄꯟꯕꯗ ꯐꯩꯖꯨꯞꯇ ꯄꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯃꯤꯠꯁꯦ ꯈꯪꯁꯤꯡ ꯁꯤꯡꯉꯒꯦ ꯍꯥꯏꯇꯥꯔꯦ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯄꯜꯂꯦ ꯑꯗꯣ ꯇꯨꯝꯕꯁꯤ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠꯇꯨꯅꯤ ꯍꯧꯖꯤक ꯇꯧꯔꯝꯒꯗꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯍꯤꯡꯗ ꯇꯨꯝꯒꯦ ꯍꯥꯏꯔꯒꯁꯨ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗ ꯇꯨꯝꯃꯦ ꯍꯥꯏꯔꯒꯁꯨ ꯄꯨꯡꯁꯦ 12, 1, 2, 3 ꯁ꯭ꯋꯥꯏꯗ ꯃꯤꯀꯞ ꯍꯦꯛꯇ ꯊꯣꯛꯄ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯀꯨꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯇꯨꯝꯕꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯇꯨꯝꯕꯗꯤ ꯄꯨꯡꯈꯥꯏ ꯐꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯗ ꯀꯔꯥꯏ ꯃꯤꯠꯁꯦ ꯉꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯪꯁꯤꯡ ꯁꯤꯡꯉꯒꯦ ꯁꯤ ꯌꯣꯠꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯦꯕ ꯀꯥꯟꯗ ꯑꯃꯨꯛ ꯀꯛ ꯂꯥꯎ ꯄꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯀꯥꯟꯗ ꯁꯣꯏꯗꯝ ꯅꯥꯔꯒꯦ ꯁꯣꯏꯗꯝ ꯊꯤꯟꯕꯅꯦꯅꯀꯣ ꯑꯗꯨꯝ ꯅꯥꯏꯌꯦꯕ ꯅꯥꯕ ꯐꯥꯎꯕ ꯑꯗꯣ ꯃꯊꯪꯒꯤ ꯗꯣꯛꯇꯔ ꯆꯦꯛꯑꯞꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ ꯇꯥꯡ 13ꯗ 13 ꯍꯥꯏꯗꯤ ꯍꯟꯗꯛꯀꯤꯁꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤ ꯇꯥꯗꯣꯏꯅꯦꯕ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯁꯤꯗ ꯗꯣꯛꯇꯔꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯌꯣꯠꯁꯦ ꯁꯤꯗꯣꯛꯇꯣꯏꯅꯦ ꯕꯦꯟꯗꯦꯖꯁꯦ ꯁꯤꯗꯣꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯁꯤꯗꯣꯛꯑꯒ ꯑꯅꯧꯕ ꯈꯣꯡꯒꯤ ꯎꯟꯁꯥꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯕ ꯁꯔꯨꯛꯇꯣ ꯂꯧꯊꯣꯛꯄ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯅꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯅꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯦ ꯍꯥꯏꯕꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯅꯥꯎꯆꯥꯅ ꯁꯣꯛꯂꯤꯕꯁꯤ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤꯡ ꯄꯤꯅꯕꯤꯔꯤꯀꯣ ꯁꯦꯝꯕꯤꯕ ꯃꯄꯨꯗꯁꯨ ꯊꯧꯅꯤꯕꯤꯔꯤ ꯁꯤꯗ ꯉꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯕꯣꯔ ꯑꯃ ꯄꯤꯕꯤꯔꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯤꯕꯅꯤꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝ ꯄꯤꯅꯕꯤꯕ ꯊꯨꯅ ꯐꯒꯠꯂꯣ ꯍꯥꯏꯗꯅ ꯕꯣꯔ ꯄꯤꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯅꯥꯎꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯐꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤ ꯑꯩ ꯋꯥꯈꯜꯗꯁꯨ ꯆꯥꯎꯊꯣꯛꯆꯔꯉꯥꯏ ꯑꯣꯏ ꯐꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯈꯤꯕꯒꯤ ꯑꯄꯥꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁ ꯑꯩ ꯄꯦꯜꯂꯦ ꯆꯠꯂꯔꯣꯏ ꯀꯥꯏꯅꯒꯗꯤ ꯐꯥꯎꯕ ꯏꯁꯥꯗ ꯀꯔꯤ ꯆꯠꯂꯔꯣꯏꯅꯗꯤ ꯐꯥꯎꯗꯦꯗ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯁꯦ ꯍꯦꯛ ꯐꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯆꯠꯆꯒꯦꯅ ꯅꯤꯡꯖꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯥꯎꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯅꯥꯎꯆꯥꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯌꯦꯡꯍꯟꯕꯤꯌꯨꯅꯦ ꯅꯥꯎꯆꯥꯒꯤ ꯐꯣꯟꯁꯦ ꯃꯌꯥꯝ ꯔꯤꯆꯥꯔꯖ ꯌꯥꯎꯔꯝꯗꯦꯀꯣ ꯔꯤꯆꯥꯔꯖ ꯌꯥꯎꯔꯝꯗꯦ ꯐꯣꯟꯁꯨ ꯃꯅꯤꯡꯁꯦ ꯄꯨꯡꯀꯥꯏꯅꯤ ꯇꯧꯔꯤꯁꯦ ꯍꯦꯔꯣꯅꯤꯅꯦ ꯍꯦꯔꯣ ꯐꯣꯟꯅꯤꯅꯦ ꯁꯤꯗꯤ ꯂꯥꯟ ꯌꯥꯎꯕ ꯐꯣꯟꯅꯤꯅꯦ ꯐꯣꯟ ꯁꯨꯝ ꯌꯥꯗ꯭ꯔꯕ ꯐꯣꯟꯅꯤꯗ ꯑꯗꯣ ꯔꯤꯆꯥꯔꯖ ꯌꯥꯎꯔꯝꯗꯕꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯌꯥꯝꯕꯅ ꯀꯥꯞꯈ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯈꯤꯕꯗꯣ ꯑꯗꯨꯗ ꯔꯤꯆꯥꯔꯖ ꯆꯪꯉꯛꯑꯦꯗꯅ ꯔꯤꯆꯥꯔꯖ ꯌꯥꯎꯗꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯐꯤꯕꯝ ꯋꯥꯅ ꯑꯗꯣ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯔꯤꯆꯥꯔꯖꯀ ꯇꯧꯕꯤꯔꯝꯕꯗꯣ ꯁꯦꯟ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯕꯦꯂꯦꯟꯁ ꯌꯥꯎꯗꯅ ꯂꯩꯔꯝꯃꯕꯅꯦ ꯅꯦꯠ ꯐꯥꯎ ꯁꯝꯗꯅ ꯂꯩꯔꯝꯃꯕꯅꯦ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯐꯥꯎꯕ ꯎꯄꯥꯏ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯌꯥꯝꯕ ꯌꯥꯝꯗ꯭ꯔꯒꯁꯨ ꯔꯤꯆꯥꯔꯖ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯥꯞꯄꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯋꯥꯈꯜꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯤꯆꯥꯔꯖꯐꯥꯎ ꯍꯥꯞꯅꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯄꯥꯡꯉ ꯂꯣꯏꯔꯦ ꯅꯪ ꯉꯔꯥꯡꯗꯒꯤ ꯍꯥꯞꯆꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯞꯄ ꯉꯝꯖꯗꯅꯀꯣ ꯍꯣꯏ
पैसा आदि कोई मुंग मनों जो चेंगा सुम वाला सजाव नहीं ना लौसिंग उब खोप लेते हम नो नो हम थवो सुजार को कमा को ना थवो सुजार का तुम चेंग वाला सजाव नहीं नौसागी युम सिदा मणिपुर की सकनाई बकना कना गदि लामे असिददि अतोपदि इमाइबेन खरागी इमाइबेन को खराबुदि लाक्पिरमे अतोपदि लाक सकनाई बदि अमता लाक्त्रे अतोपदि लाक्ट्री अदो इसाना तौरुबा थबकसि तसेंगना मयामना खंबिदबगिनि हाइना खंबिबगी नत्रगना नुसिबिरमद्रे आइसे नुसिबिद्रे कायंगा यामना पिनौबगी टाइप फील तौरपगदि यावबा इसादा मरम मरक्तदि यावे सिसे आइगी अइना मयामगी दमक्ता केनो तौरगा मतेंग पांगमु चलुरगा मयामना कैसु उबि तबि मौंग हम खंबिदबसे सुमाइना खलकपजे हम इसादम पुंयाम हंदै हाइदे याम आदि बेक चटपम यौरकपता अदो बेक ति चटप याद्रेको नाउगी हयेंग साइगी निंथौकाबा नुमिता राजमिनिस्ट्री दा साइगी डॉक्टर चेकअप लाखपदो अदुदा डॉक्टर चेकअप लाखपदा मतेंग ओइनबा अखोइ सिंग मैट्रिक सि माइकैदिगिसु अंगम्बा सेलगी मतेंग हाइता याम यामदबा अंगम्बा सेलगी मतेंग खरा पांगजरंगे सेलगी मतेंग से यामबा से लिसिंग अहुम खक्तंग पांगजरंगे को यामदि यामदि लिसिंग अहुम से अखोइना अगी नाउसिना नाइ चथोक चसिंदा हाइतारे को मरमक्ता हिदाक लांथक नत्रगा चानिंग थनिंगबा करिंबा लेरगासु दुम चाबियु थकपियु हाइबगिनिको हौजिसिबु करि इंसांगनागदि हावरिगे कांसोहिना याम तौरे सांगादि चागनो हाइबा डॉक्टरना हाइते सारंगासु सेलाइते सारंगा सेलाइते अदो अखोइदा कोइलर पिरमबनि कोइलर अमता थिलकेदना नंगिया कोइलर जे ग्रेड जोन दे थिलकपनेबको कनोदगी पुखावदगी येन कया पिरकपनो खंगदि दो नंग सिदगी अखोइरोमदगी सिदा हाइगलकदबा मी लेब्रा अदुकुमदि खंगिबो आदि नोय हाइदि इम्फालोमदगी नुतिगी अप डाउन तौबा नोय सि लेकाइदगी चतप्रा कनानो ngasi चतुरा येन अमता लौबा लाकपिगेरा थावदो हापचरग येन असमना कन रेड जोन दगी येन थिलक फ्री दनि थिल इदो पैसा गा अमता लौ यादेबा मी गरी थौबने दा अदो येन दो अमा ngasi थोंगागा आई नावसे पिजरगदि ngसाइगी खोंगसिसु खरा कंखलकपा याइदा आइसु कंजबनिदा अदो रेड जोन दगी थिबिरामने सिंग मेट्रिक मतेंग पांगजरुबा हाइतारे अदा मोइना ngसाइगी येन दो अखोइना पैसा पिबा यादबिदा मोइना लेमना पिबिरमिबा आइना सिदा पिसलगदि महैदो चामिनद्रा आई चाबा लाके हाइबा नतेको इनाउना चारा कखलो हाइबगी वा अखोइगी विश तुने यामा पिबिला तमोजि कतरा पिबिला तमोजि सु याउबिबनि पुला बदम पिबिला पुला दम पिबिला पुला दम पिबिरो दुगो बोल पिबिरो केदरोगे इनाउसे थुना फगलु हाइदना तमोजिना खरा पिबिरो पुनी हंदबा यादेको होय प्रीमियम अखोइना पाउ तारगदिको होय ईश्वरना पाउ ताबगा समान सिम मतें पांगलाइसिनि नाकन्दा सुमा मतें पांगबा होय कनोजिकना सिंगमे थिसिगी दा मार्केट की सिंग पांगामी मयाम सुमयाम काफिको होय नन के फोन नंबर दो होय तरोको आई फोन नंबर ले हौरेदना फाउ फाउना सेबा तमो इते नौ बोल पिरमो इनाउ सिदा तमो जी की साइट तगी ओ दाव यादना चखिबदो याबगी अदो गाड़ी एम दे थारो हे नंग सुलु पालिसिंग होम चंगा दुदगी ngamnidra adoga yen do lo natiye yum da leire haba koiler ama gari leigadra adudi hojik mak loba chapiro number lu nando gi number ta pigo kaino lakadabudu da ne ai number ama ngasi mak chadam ni kaino ai di ngasi wakhan khalak pasing ngasi am tawninge hai tare ado koiler se ai na wa ma haijage bukwa khoi pukhau gi red zone da leiba ichinaumna magi farm da yoksaba mai yum gi inghon da yoksaba ne ba koiler se masing yame koiler chamaga yankhai hum phu su bane ba अखोइना वीडियो थागपिबदै सुम मथम सुम योलकपको अदुदा मोइना आइना सुम फोटो थागपिदना मयामदे एडवर्टाइजमेंट तौबिबगे आइना सुम फ्री दा तौबि पैसा लौदेबा मतेंग पांगबि रेड जोन दा अदु लैबनि खोपने अखोइना सु एडवर्टाइजमेंट चार्ज अमता लौदन खोतन तौदे फ्री दा पांगबने अदु यामबनुना सु खोइबनु सिबिदना येन थिलामनि मसिंग कया नोदि खंगदेबको अदो ख्वाइदगी चावबा म खल्लगा आई नाउगी पिरक्केब अदुनि दाइ लौबला हलु हाइसे हयेंग चाबा हंसि चाबदुदि उद्रे आई ngasi तौरिंगे मनुंगसिदा ngasi याम पिनिंग hayeng di hayeng gi thawab tongan leigreba hayeng gi di another episode amane khoi nungti gi thawak se sil leba
ꯍꯥꯏꯗꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯤꯡ ꯃꯃꯥꯡ ꯃꯈꯥ ꯋꯥꯡ ꯍꯥꯏꯕꯅꯤꯅ ꯉꯁꯤ ꯈꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯉꯁꯤ ꯂꯣꯏꯁꯤꯜꯍꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯆꯥꯒꯦꯔꯥ ꯍꯪꯆꯤꯠ ꯆꯥꯒꯦꯔꯥ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯅꯥꯎꯁꯨ ꯊꯨꯅ ꯌꯥꯡꯅ ꯅꯥꯕ ꯐꯔꯣꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯏꯅꯥꯎꯁꯤꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯦꯟꯒꯤ ꯃꯇꯦꯡ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯏꯅꯥꯎꯁꯤꯒꯤ ꯈꯣꯡꯁꯤꯒꯤ ꯐꯤꯕꯝ ꯁꯔꯨ ꯆꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯊꯨꯅ ꯌꯥꯡꯅ ꯐꯒꯠꯂꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯗꯨꯒ ꯔꯦꯗ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯐꯤꯁꯇ ꯊꯤꯟꯕꯤꯔꯛꯄ ꯌꯥꯝꯕꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯁꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏ ꯌꯦꯟ ꯑꯗꯣ ꯆꯥꯕꯤꯔꯒ ꯍꯦꯟꯅ ꯀꯟꯈꯠꯄ ꯀꯨꯆꯨ ꯀꯨꯃꯦꯟ ꯍꯥꯟꯅ ꯐꯖꯔꯝꯕꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯒ ꯅꯨꯄꯤꯅ ꯄꯣꯞ ꯀꯦꯟꯕ ꯁꯛꯇꯥ ꯑꯃ ꯇꯥꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯌꯥꯔꯦꯅ ꯑꯗꯨꯒ ꯏꯅꯥꯎꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯁꯨ ꯑꯄꯥꯝꯕ ꯂꯩꯇꯥꯔꯗꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯣ ꯑꯩ ꯆꯠꯂ ꯍꯥꯏꯔꯨꯒꯦ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯨꯝꯗ ꯍꯥꯏꯔꯨꯒꯦ ꯌꯥꯏꯅ ꯍꯥꯏꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯕꯅꯤꯅ ꯌꯥꯏꯗꯅ ꯌꯥꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯊꯥꯏ ꯃꯌꯨꯝꯗꯨꯗ kaisu kaide ado yani apok pina loy haidor ka dore matang ila lo sanjarage sauna ba khona ba lerega so hairo themuge ko inau gi dam ta khoi myam lei ta ai ta saujal lo nang na sing metri si la tha noi thonga la lo ai ta haijal lo na ta aduna akhoi la khani yare mayam lai lo sanjage mayam ko na kono na khurum jari inau gi mai kai de gi su hoi thamora dam ne hairi dong lohong ba ton to pa kaung ni lai tha si ko lohong ba ton to pa kaung ni mayam dam dan khurum mina se video si da khurum ba si ying bi mayam su khurum mina doi ni ko lai lo sanjari mayam ko na khurum jari